Akasbani Imphal Maibam Dwijamani na pau pazari ahanbada maroiba pau Manipurda nupi lal numit thoram hayeng pangthoknaba sem saba loire mapungaiba thoram Rajya Sarkar na sinduna Imphal gi nupi lal Memorial Complex amasung Imphal gi TC Higher Secondary School Complex ta pangthokani nupi lal numit na lakpada Rajyapal Mukhyamantri atai mantri amadi MLA sing yauna lusingba kayana yaipa pausel pirakli Rajya Sarkar na war on drugs ki campaign sangsilingai serekta Ukhrul Jilla da drug sejanaba amasung overdose da sibigi sang hengalagle hairi Congress lusingba Sokinder Singh Mukhu Sukhu Himachal Pradesh ki Mukhyamantri oina ngasi wasak laukhre BJP ki lusingba Bhupendra Patel Gujarat ki Mukhyamantri oina hayeng wasak lauragani amasung Leibag asida Haksel ki infrastructure hena mapangal kankananabagi pandamda Pradhan Mantri Narendra Modi na All India Institute of Medical Sciences AIMS Nagpur ngasi miyam da kathokre Manipurda nupi lal numit thoram hayeng pangthoknaba sem saba loire mapungaiba thoram Rajya Sarkar na sinduna Imphal gi nupi lal Memorial Complex amasung Imphal gi TG Higher Secondary School Complex ta pangthokani thoramatuda Mukhyamantri Nongthomam Biren Singh amasung Power Mantri Thongam Biswajit Singh saruk yagani thoramatuda nupi lal da saruk yakhibi laikhitrebi ima sangi maphamda Mukhyamantri Nongthomam Biren lusingduna miyamna laikatuna makhoi gi maphamda ikai khumnabu utkani Palan thorum ki saruk amo aina nupi lal Memorial Association Drama Party na sanaba nupi lal koba drama amasu utkani numit asina lakpada Rajyapal Ganesan Mukhyamantri Nongthomam Biren Singh Mantri Singh amadi MLA Singh na Manipur gi miyamda yaipa pausel pirakli mahaki pausel da Rajyapal Ganesan hai numit asina lakpada Manipur gi nupi Singh na matamdu gi ningthaw amadi British ki aranba thosel kaya gi mayokta nupi singna kiba leitana sangsin kibai au odubu nahona na ningsing hali makhoina matamdugi state darbar office ta thomjinduna miramda seng thadokpa yaroi haina akanba khongjang sangsin khi khongjang aduda lanmi singka mungnabada nupi kunma thoi asoka panangki numit asibu nupi lal haina ngasi su palan tawduna lagli masi Manipur gi itihas ta ningsing duna lehoraga da numit amani matamdugi nupi singna laukiba thona lingjel adu ngasi gi mirole induna satpana makhoi gi mafamda piba matik saba ikai khumnaba oigani hairi mahaki pauzelda Mukhyamantri Nongthomam Biren hai Manipur gi ima singna British ki mayokta sangsin kibi ihau kaya adu ngasi su ningsingli English singa masamapan kutramapan gi December 12 da matamdu da thokiba khutsem gi sak tangbagi mayokta Manipur gi nupi singna British ki mayokta leptuna Manipur gi seng mapanda puthokpa yaroi haiba akanba khongjang sangsin khi matamdu da Manipuri nupi singna thauna leina kathokpa gawlena na sangsin kiba khongjang adu ngasi su nupi lal haina sahi khudingi December 12 da palan tawduna lagli Mukhyamantri hai Manipur gi nupi singa ngasi di samaj ki tongan tongan ba thabak thorom singda asoba thodang lobata natana kala sanskriti sana khonaba madi atai hiram kaya da mangjil thana thodang lauri sana khonabagi lamda Kunjarani Devi Linthoi Sanambam Merikom Saikhom Mirabai Sanu amadi Pukhrambam Susila Sanuna malem gi sana khonabagi phambakta Manipuri nupi singi thona utpangamle mahaki pauzelda Shiksha Mantri Thaunaujam Basant Kumar hai nupi lal asi Manipuri nupi singi itihas da khwaidagi maruoiba amani nupi lal na Manipur da sel thuma masung rajniti gi oiba awonba ama laknabagi maru hunki malem pumbana Manipuri nupi singi thauna lingjel ningthina khangi makhoina mama ama oina loinabi ama oina masa nupi oina masi oina amadi manem oina raija sida asumbagi damak thabak thorum kaya paikatuna lagli Raija sibu santi amasung saukhatpa purakna bahonabada aranbagi mayokta leptuna masagi thauna lingjel phudokhibi matamdugi Manipuri nupi singi khudung induna satpana raija si saukhat maikaide purakpa ngamgani hainasu mahakna makha takhi mahaki pauzelda Water Resources Relief and Disaster Management Mantri Awangbo Newmain hai nupi lalna matamdugi nupi singna kathopa galwena na British ki mayokta akanbe ihau kaya sangsin khiba adu nahuna na ningsing hali English singa masamapan kutramapan matamdugi Manipur gi ningthaw amasung British political agent na paikhat khiba aranba kaya adugi mayokta nupi singna thauna leina makhoi gi mayokta lepkhi matamdugi nupi singi thauna adu ningsingduna haujiki mirol na rise asigi damak punna honaminarisi hainasu mahakna makha takhi
Jiribamgi sorok ating bidalaiba Hilghata nauna saba Manipur Western Gate Laborer Welfare Union gi nauna saba office ngasi sangakre. Sangabagi thoramda Manipur Building and Other Construction Workers Welfare Board ki chairperson K. Sarat Kumar, Deputy Labor Commissioner Peter Salam Singba miyoi kya saruyaki. Ngasi sangabagi thoramada Labor Union gi tangai phadaba madi Inner Line Permit ki tangai phadaba leiba ngamkai jila asida sinmi singna lawgadaba thodang kaya gi matangda Union asina board asigi makhada tawgadaba thodang gi matangda ningthina khanaki. Thoramgi soruk amoina jila adagi tongan ba khungang singdigi khangalaba laborer singi labor card su yanthoki. Thoramadu da wangang bada Jiribamgi Deputy Labor Commissioner Peter Salamna asumna phongdogli. Labor mayam se yamna maruiba lamsigi achoba thaudang paikhalagasu khwaitagi sotharaba group ta chingba labor law gi makhada Manipur amadi India government sarkarna paikhatpa labor gi akhoi gi welfare gi kari paikhatli gi na hangbada kanamta kaibda khangamoy masi akhoi gi sotharaba group ta chingba policy program yam se khangbada yobangam aduna akhoi gi asiumba maruoiraba labor gi welfare union sina Sigi kuthangdagi akhoi labor mayam sida India government kari labor mayam gi kari kananaba program paikhatli kari policy program da labor law da kari haibalai haiba siumba pauktak piba amadi welfare gi paikhatpa siumba activity da akhoi labor union gi thodang se yamna chawi Rise sida midday meal gi cook sing amasung helper singna Makoigi kusuman hengalana badabi taksin duna sangsiliba khongjang saruka moina ngasi Thobal jila gi cook amasung helper singna makoigi dabi taksin duna wakan mifam satakre Midday Meal Workers Union Thobal District ni senduna Thobal jila gi Deputy Commissioner gi office ki gate manakta sangsin ki bawakan mifam adu da saru yakibi Union asigi District President Laisram Latarina hauzik cook amadi helper sing da piriba kusumal asi matamga sunadre Kusumal si hengalanduna sahida tha tarani thoigi kusumal pibiduna makhoi gi hingnabagi lambida khara makai mateng pangbinaba apil tawri Assam Rifles ki Somsai Battalion senduna Ukhrul jila gi Toloi village da paktakna lamtu sengdopagi thabak ama ngasi pangthokre Swachh Bharat Mission gi makhada Toloi village bu luna na thamnanabagi pandamda thoranga silokat pani hairi asigum thorom kaya Assam Rifles na makhata na sathagi kani hairi Raja Sarkar na war on drugs ki campaign sangsiling ay sarik asida Ukhrul jila dadi drug saba masung drug overdose da sibi ki sang hengalagle hairi asiguma thodok asi komai phiyong gi matamda ka hena thokpa thengnari masina sarkar amasung masigi machinery sing kok sale jila adu da leiriba civil society organization CSO singna su hiram asida thoina pungning sangdabagum tawri paudam ama Manipur government war on drugs declare tautuna Bobby cultivation muthanapa amasung nisha waina sichinariba illegal drugs kaya smuggler tauraka Manipur da pusinariba si thingnapa kaya tauriba matam sida Ukhrul dati drugs availability handkhatuna drug abuse amasung drug overdose death thina handkhat kre official data de leiti oirashu Jahi ateka changtam narati kumshi Ukhrul da drug attack amasung overdose death khwaitagi yami haibiyai yingtham tha hek changrakpaga amasung festive season nakshilakpa matam sida illegal drugs kaya Ukhrul ki leikai kaya da marangkai na phangriba ki pawshu taye laibak thina haibatare natarka government agency sing to over dependent oi khiba kira CSO kana nashu asi thingna pa activities by khatpati thangnate Akaswani Imphal ki paukitamak Ukhrul ki sothing shimre Manipur People's Democratic Front hairi Manipur bu wato padaba raizam ohengi hairabadi raiza sigi Vidhan Sabha Kendra humpumak Model Assembly Constituency amamam ohenbagi tangai fadabale Leibaga sena ning tamlupagi sei humudura manga mapung pharaba phawbada Manipur gi Vidhan Sabha Kendra ama phawba Model Assembly Constituency oina samgat pangamdaba haibasi yamna laibak thibani masing ngamna ba haujik paliba sarkar asina kanna honanaba Manipur People's Democratic Front na apil tawri Ningtham thagi mahi marong amadi mana masing thariba Thobal amasung Kaksing jila singi lomi singda urea har phangdabagi awaba mayoknari hairi maramaduna hiram asida sarkar gi mari lenabo authority na midyang sangbiduna lomi singda ataba mamalda urea har phangan biu haina lamda masigi lomi singna rajya sarkar gi pungning singsilagli
Kakching Jilada leiba khungang tarahomdoi gi lomi sing punsin naraga semba khana sauba farmers production company limited ki chairman Naurem Hogen Maiteina aikoi gi thobal paumi soibam binoi dai Manipur gi lofam kaya law lokpa loiraga makata na asang amata na thalanaba Mukhyamantri Nong Thomam Birena phongdoki ba matung ina lomi sing na wana honaduna matam gi mahi marong kaya thaduna lobuk singbu asang amata na thalanaba honari masida lomi sing na ataba mamalda har leiba phangdabana makhoida samasa kaya mayoknare lomi sing na thengnariba awaba sing paladuna Naurem Hogen Maiteina aikoi gi paumida asumna phongdorakli ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯒꯤ ꯆꯍꯤ ꯆꯨꯞꯄ ꯂꯧꯕꯨꯛ ꯁꯪꯗꯨꯅ ꯂꯩꯍꯟꯁꯤ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯥꯗ ꯀꯦꯕꯤꯀꯦ ꯊꯧꯕꯥꯜꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯒꯤ ꯍꯪꯒꯥꯝ ꯆꯨꯖꯥꯛ ꯑꯃꯗꯤ ꯍꯋꯥꯏ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯦꯝꯅ ꯄꯤꯕꯤꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯂꯧ ꯄꯔꯤ 15ꯒꯤ ꯃꯊꯛꯇ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯍꯥꯔ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤꯅꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯨꯔꯒꯁꯨ ꯍꯥꯔ ꯕꯦꯒꯇ ꯂꯨꯄꯥ 9,500ꯗꯒꯤꯅ 1,000 ꯍꯦꯟꯅ ꯄꯤꯕꯁꯤꯅ ꯐꯥꯔꯃꯔꯁꯤꯡꯅ ꯂꯩꯔꯒ ꯍꯥꯔ ꯆꯥꯏꯕꯗꯣ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯥꯔꯁꯦ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯁꯔꯀꯥꯔꯅ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯒꯤ ꯆꯍꯤ ꯆꯨꯞꯄ ꯂꯧꯕꯨꯛꯁꯦ ꯁꯪꯗꯨꯅ ꯂꯩꯍꯟꯁꯤ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯐꯥꯔꯃꯔꯁꯤꯡꯅꯁꯨ ꯃꯍꯩ ꯃꯔꯣꯡ ꯃꯇꯤꯛ ꯆꯥꯅ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯥꯔꯃꯔ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯈꯟꯖꯩ Imphal District Tennis Association Senduna Imphal gi Thangmaibanda leiba tennis court asatharakpa Anisuba Haisnam Basant Kumar Memorial Invitation Tennis Tournament ngasi loisinkhre loisinbigi thoramda wa ngangbada Social Welfare Mantri Haikham Dingon hai Manipur asi sana khonabagi lamda thoidongna haithoi singthoiba raijamani masana khudingmakta haithoi singthoiba sanaroi kaya leibana Manipur bu malemda masak takpa ngamlibani masigidamak sanaroi singbu aikhoina thagatpam thoi Sanaroi sing nakan honaduna malemda Manipur bu thak wangna thanganaba mantrina appeal tawri ngasigi thoromaduda Manipur State Power Distribution Company Limited ki chairman Tongbram Robindro amadi Manipur Industrial Development Corporation Limited ki chairman Kongkham Robindro saruyakhi Amofa moirangna senduna Ais Nilamani ngang khalampak sathariba taromdoi suba Loktak Trophy gi ngasigi matchta SSU Singzamai amasung class A kaino panjil amamam sanaduna draw satkre Akasbani Imphal dagi pau tabiri Congress lusingba Sukhwinder Singh Sukhu Himachal Pradesh ki Mukhyamantri oina ngasi wasak laukre wasak lobagi thorom Simla da leiba ऐतिहासिक ओरबा रेस ग्राउंड पांगथोखी महाकलोइना मुकेश आगनी होत्रिसु उपमुख्यमंत्री ओइना वाsak लौखी मखोय अनिबो राज्यपाल राजेंद्र बिसोनाना अरोन मंगाकपा मसुंग थाबक पाइबगी वाsak लौखी ngasi wasak lobagi thoromda Congress President Malik Arjun Kharge Congress lusingba Rahul Gandhi All India Congress Committee gi General Secretary Priyanka Gandhi State Party President Pratibha Singh Chhattisgarh ke Mukhyamantri Bhupesh Bagale Rajasthan ki Mukhyamantri Ashok Gehlot Sachin Pilot amasung Congress lusingba kaya saruyakhi Sri Sukhwinder Singh Sukhuna Himachal Pradesh ki Mukhyamantri oina wasak lokhibada Pradhan Mantri Narendra Modi ne thagatba phongdokre Twitter da thagatpa warol amada Pradhan Mantri nai Himachal Pradesh po lam khudingmukta saukatpa raijam ohena bohonabada kendra na pangba yaba mateng pangani BJP ki lusingba Bhupendra Patel Gujarat ki Mukhyamantri oina hayeng wasak lauragani mahangna raijaduda thangna anirik suba oina Mukhyamantri oiragani Gandhinagar da ngarang pangthokiba BJP ki nauna karaklaba MLA singi mifamna Sri Bhupendra Patel bu BJP Legislative Party ki lusingba oina khankibani mahakpu lusingba oina he khankibaga Sri Patel na Rajya Rajyapal Acharya Devvrat ka Raj Bhavan da uraduna mahangna anoba sarkar ama semnaba dabi tawkhi Leibak asida Haksel ki infrastructure hena mapangal kankan hanabagi pandamda Pradhan Mantri Narendra Modi na All India Institute of Medical Sciences AIIMS Nagpur ngasi miyamda kathokre hospital asi sarana bagitamak Pradhan Mantri Narendra Modi na English ingani 13 ki July da jatra hun ki bani masi lupa koti 1963 hena sangna sabani aroibada maroiba pawmuk Manipur da nupi lal numit thoram hayeng pangthoknaba sem saba loire mapungaiba thoram Rajya Sarkar na senduna Imphal gi nupi lal Memorial Complex amasung Imphal gi TG Higher Secondary School Complex ta pangthokani nupi lal numit alapada Rajyapal Mukhyamantri atai mantri amadi MLA singna yaipa paujel pirakli Rajya Sarkar na war on drugs ki campaign sangsiling ai serekta Ukhrul jila da drug sizinaba amasung overdose da sibi ki sang hengalagle hairi
कांग्रेस लुसिंगबा सुखविंदर सिंह सुखु हिमाचल प्रदेश की मुख्यमंत्री ओइना ngasi wasak laukhre BJP की लुसिंगबा भूपेंद्र पटेल गुजरात की मुख्यमंत्री ओइना hayang wasak lauragani amasung leibaga sida haksel gi infrastructure hena mapangal kankan hanabagi pandamda प्रधानमंत्री नरेंद्र मोदी ना ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम्स नागपुर ngasi miyam da kathokre paulai jare